League of Nations maiti kiba asi Second World War thoknabagi khwaidagi chawba maram amasu oiribani mayam pumnamakpu anoba video amada amukka hanna taramna uksiri ngasidi country amaga gi marakta thokba conflict amasung issue loisinduna peace maintain tawduna thamlaga anisuba lanjaw thoktanabagi damakta form tawkiba League of Nations na mataw karam tawduna Japan bu thingba ngamdana League of Nations maiti kibage haibadu video sidi minasi masi haurakpa asi 1931 gi Magden incident dagini 1931 gi September da Japanese army singna Chinese army da attack tawduna China gi Manchuria hairiba region asigi mafam sing asi Japanese army singna tapna lausin khiduna mapung fana makoina pulap invade tawki masigi thaudok asi China na League of Nations da appeal tawrakhi masidagi League of Nations na makoigi member khara Manchuria da oiriba fibam adu yengsinabagi damakta tharami League of Nations gi member sing aduna Manchuria yaubada lam yamna lapana maram oiduna sahi amagi matam lauki aduga sahi amagi matungda matam aduda lairiba Manchuria gi fibam aduda Japan na tawriba adu aranbani aduga lam adu China da amuk hanna return tawgadabani haiba report asi pikhalaki masida Japan na pirakhiba pakhum adusu adumak interesting oiri League of Nations na Japan na China gi Manchuria region lausiliba adu hando u haina phongdokpa matamda matam aduda League of Nations da Japan na tharakhiba makoigi representative aduna makoina tawriba asi atopa western country France England makoina singba asina tawbagumna makoisu colony sandoklibani masida akaiba amata leite haiba pakhum asi pirakhi masidagidi 1933 gi League of Nations gi Special Assembly amakhakta Japan amasung China gi Manchuria region gi leiriba crisis asida vote tawnarami vote asida Japan gi mayokta country nifuna makoigi vote piki aduga Japan mathantana Japan gi side gi vote amakhak piki vote asida maithibadagi League of Nations na Japan asi makoina China gi Manchuria region capture tawriba adu thadok u haiba wafam asi phongdorakhi masidagi Japan gi leader laktuna League of Nations da makoina piriba decision asi Japan na kaidownungda yaba ngamloi haiba wafam asi phongdoklamduna chatki masigi matungda Japan na League of Nations asi amuk thadokhi masi pumnamaksi una League of Nations na Japan gi mathakta karigumba thabak amata lokhatpa ngamlamde Japan na war declare tawrakani haina kiduna League of Nations na kuchu khulaising yonthok yonsin tawriba adu fawba thingkide amuk hanna lan thoktanabagi damakta country amana amabu lausindanabagi damakta form tawkhiba League of Nations asina lakliba crisis asi diplomatic oiba maong amada loisinbiba ngamkhide masidagidi League of Nations hairiba organization asi karisu kanadaba organization amani haina adumak prove tawkhre League of Nations na maithikhraba matungda Japan na makhatana atopa lamsing lausinba leblamde 1937 da anisuba Sino Japan war amuk thorakhi Japan na China gi mafam kaya ama lausinki historian kaya amana anisuba World War asi 1939 da Germany na Poland da attack tawba matamda officially oina haujaba taragasu asengba World War di 1937 da thokliba Sino Japan war asidagi anisuba lanjaw adumak haurabani haiduna phongdoknari matam aduda Japan gi mathakta League of Nations na karigumba amata tawba ngamkhidaba asi League of Nations gi maru oiba member oiriba aduga powerful oiraba western country France England makoina singba asi World War lokhibada ngairibanina makoigi country gi fibam asi aduki matik sothana leibanina Japan ga amuk onsinaduna lan tawba adu tanmana maram oiduna atopa lamgi isuda kuthinjindabana fagani haiduna tumina laithokhiba asinasu yamna chawba maram ama oigani hainasu thamnari masini Japan na League of Nations thadokhiba aduga League of Nations na maithi khibagi samlappa wari